Burma Magna Pokpangamde Hainariba Mioi Mapokni. Macha Oibasingna Mama Oibigi Komlang Marik Amagi Laman Pauba Singbangamde Haiduna Mama Oibi Singbuyamna Lumna Longnaribani. Thabum Tara Naupuduna Yamna Wana Siba Sangbagi Langdaida Macha Singa Sibu Taibangda Kongda Halakibi Mama Oibi Singni. Adubu Macha Oibasing Aduna Punsigi awa nungai mapung phana khangdringai mahakka Aronba mari leinaba nungsibagidamag macha oiba singbu hatpingambi mamasu leitaba natte. TikTok ta video thagatpa amari biryani sabada ngaujabi mamana thabum tara naupuduna poklibi machabu biryani thilakpa delivery boy adugidamag macha anibu hatki. Mayambu kurumjari basics update nangasisu anoba case ama puduna lakjari. Wari asi loiba phauba tabiraga mamana chahi tara phauba sudriba macha anibu kayam tamtena hatle haibadu mayam puna khaminasi. Thaudo asi listing ani taragani panda Tamil Nadugi Kanchipuram da September thada thokiba yamna minungsi khangdaba thaudok amani. Thaudo asigi accused oiribi nupi asigi mamingna Avirami kawi mahak masagi chahi kuntrani aduga Mahaki Mapuroibagi mamingna Anup kaurami. Anup asi private bank amada thabak macha ama tawjarami masina mahaki imung manung asi puduna yamna nungaiba mag natrabasu chaba thakpadi awatpa leiramde. Anup amadi Aviramna punsilai punsemlaba matungda makhoi anigi machanupa chahi tare suraba amadi chahi mari surabi machanupi amaga makhoi asi ingna chikna leiminarami. Avirami asi TikTok ta video thagatpa amadi biryani sabada yamna edik oiba nupi amasu oirami. Amadi mahakna TikTok ta leptana video thagalakpa sina maram oiraga mahak asi TikTok ki video thagatpada miyamna sakhangnaba nupi ama oiki. Masigi matungda nongma mahakna leiriba mafam adudagi khara chatlaga leiba biryani gi outlet ama hangdokpagi promotion video ama mahakna namlammi. Hairiba video asidagi naungna hangliba biryani gi outlet asisu miyamna khangnaba ama oiki. Amaromda Abirami asi biryani sabada yamna chopi nupi amasu mahaksi oirami. Biryani asi mahakna promote tawkiba outlet adudagi adumak delivery tahollaklami. Asumna delivery tawrukpa sida Minachi Sundaram hairiba nupa masa asina anamba matamda delivery asi tawraklami. Asumna nungtigi unarabanina makhoi ani maruk mapang ama oina khanarami. Masigi matungda number launaduna makhoi ani toina pau phaunaba hauraki. Masidagi makhoi anigi mari asi apam nungsigi marida laki. Tasengna harabada Aviramina Minaksigi nungsiba sina maram oiraga mahak asi mayum pale Mapuroiba amadi pikliba masa ani leire haibasi phauba kaukthokhi. Masida natana Aviramina bank ta satkiba matamda delivery lakpagi namada makhoi anisu asetpa mari kayarak hana thamnaki. Asumna lakpa sina Mapuroiba anupna makhoi anigi mari asi singnaba horaklami. Masina maram oiraga nupa asiga pau phaunaba yaroi haiduna athingba pirami masigi mathakta imung manung yauna makhoi ani lapthoknanaba yamna kanna honaki. Adubu pumnamak aremba oiki. Makhoi ani lapthoknaba ngamkhide. Masigi matangda imung manungsu mahi langba haibadu oiki. Asumna Aviramigi imungda yamna toina khatna chainabasing yaurakpa sina maram oiraga Avirami amadi Minachina plan tawduna Mapuroiba amadi macha ani asi hatnanaba thaurang tawki. Makhoigi plan asigi manungchana Minachina sleeping pill leraktuna Aviramida pirami. Amadi September gi tang taraga humdoi lisingani taraga nipangi numit asida hanaga manada bumongda Aviramina macha sing amadi Mapuroibabu yamna nungsina loinarami. Masigi tungda Aviramina Minachina lerakpa sleeping pill asi sangom glass ahumda haplami. Aduga Mapuroiba anupki glass tana saruk hena yamalami. Asumna sleeping pill yalaba sangom adu machanupi chahi mari amadi machanupa chahi taret amadi Mapuroibada pithaklami. Asumna sangom adu thaaga numidangi tumthakiba asidagidi machanupi adu amuk hana makeup thoglakide. Adubu
Mapuroiba Minaksi amadi Machanupadi Karisu Toramde. Adubu Anupna Mahaki Imungda Oidiba Pibam Adugi Matangda Karimata Kanglamde. Masigi Matungda Mahoksagumna Mahak Nganna Hogatuna Mahaki Office Satki. Mayumda Lehuriba Machanupa Adudi Nahak Ledaba Matungda Guli Adugi Mayaina Masa Adu Yamna Nungairaklamde. Madugi Kudung Chaba Adu Lauduna Aviramina Minungsi Machet Amata Yauduna Machabu Mona Namduna Hatkhre. Asum namasa ani siraba matungda Minachi amadi Abirami Mapamadu Thadoklaga Kaina Kumari Tamna Chenki. Asomdana Mapuroibasu Office Matam Loiduna Mayumda Halakpada Mahaki Nupina Yum Aduda Lairamdaba Amadi Macha Anina Pamungda Tawa Yaudraba Haksang Oina Taduna Lairambagi Oidiba Pibam Adu Uba Matamda Anup Topam Kankide. Masidagi Anupna Polista Call Tauki Amadi Police Nasu Thodok Thokpam Aduda Laktuna Yengsinki. Masigi Matungda Asiba Haksang Ani Adu Mathau Taba Thabaksing Pangthok Nabagidamak Puki. Loinana Thodo Adugi Matangda Investigation Chathaki Amadi Mihad Asi Tiba Kangdana Lairiba Abhirami Amadi Maga Aronba Mari Lainariba Minaksina Hatpa Oiramgani Haiduna Chingnaki. Masidagi Police Nasu Makoi Anigi Kongul Liki. Police Singasina Akan Bamongda Kongul Liraba Matungda Kainya Kumari Rigi Avirami Amadi Minaksi Police na Phaki. Amadi Tamtiba Mihad Asigi Maralsu Masa Masana Yazaki. Asumna Kumzali Singani Taragani Palda Tamil Nadu da Thokiba Thodo Asigi Wael. Satliba Sahi Lisingani Kunga Manga Asigi July Gitang Kunga Marida Aroiba Hearing Sataki. Masida Avirami Amadi Minaksibu Korna Siba Pauba Zelda Lainana Bagidamakta Rai Taki. Adubu Abhirami Amadi Minaksinadi Korta Makoigi Dandi Adu Kara Hanta Hanbinaba Hairami. Adubu Masana Hekpokchaba Masa Anibu Hatpangambi Mama Aduda Court ki Maiki Digi Minungsi Amata Utkide Amadi Jas Oiriba Beju Jamalna Haikiba Si Punsi Chupagi Padok Asinasu Nakoina Satakiba Crime Sing Adugi Matik Chari Haiduna Pongdoki. Asumna Masabu Minungsi Amata Yaudana Hatpangambi Abhirami Amadi Mahaka Aronba Mari Lenariba Minaksi Punsi Chupa Jelda Laibagi Padok Piki. Ani Subada Pujarakliba Case Asina Yumthang Nana Leiba Angang Nupa Amaga Loinana Aronba Nungsi Mari Lainaraba Matungda Mapuroibabu Hatlaba Matungda Tiles Manungda Pumduna Tamlambagi Case ni. Tamtiba Thodo Asi Mumbai da Thokiba Thodok Amakakni. Mumbai gi Nala Sopara Hariba area Sigi Gatka Pada Mapamasida Bijay Sauhan Masagi Chahi Kuntraga Mari Amadi Magi Loinabi Komal Masagi Chahi Kungani Surabi Nupi Asi Yumbal Punsida Kongdaduna Machanupa Chahi Nipan Suraba Beki Sauhan Galanana Makoi Ahum Asi Punna Lemin Narami. Bijay Sauhan Asi Yum Sabagi Mystery Ama Oirami Aduga Yamnasu Kungul Taba Taksikasi Kangba Miyoi Amani. Amaromda Bijay Sauhan Asi Makoigi Imung Manung Punna Leminade. Mahaki Mayamba Kumarna Makoina Ladiba Mapam Asidagi Kara Chatlaga Leiba Bilapada Hariba Mapam Asida Lairami. Masil Manao Ani Asi Punna Leminadaba Taragasu Makoigi Family Asidi Yamna Nungsi Chanana Imung Manungi Awa Nungai Mating Taunaduna Yamna Nungsinana Lairami. Asumna Haukraba Matung Chaliba Chahi Asigi July da Bilapada da Lariba Mayamba Kumargi Anauba Yum Ama Sabagi Matangda Selgi Mateng Kara Launanaba Manau Nupa Bizoida Call Tauraklami. Adubu Bijay Sauhangi number Asi Phone Switch Off Lairami. Ngahak Lairaga Try Tobo Matam Dasu Adumak Op Leki. Asumna Pau Paunaba Pangdaba Sidagi Manau Nipagi Yumda Kumar Laami. Kumar na Manau Nupagi Yumda Lakpa Matam Dasu Bijoy Lairamde Masidagi Bijoy gi Loinabi Komalna Mahaki Mapuroiba Asi Mahaki Thabak Amagidamak Nong Maninigi Mamangda Kurla Hariba Mapam Masida Satki Haidun Hairami. Masidagi Mayamba Kumarsu Mayumda Halaki Thoidongna Bijoy gi Matangda Jingnaba Poklamde.
Madamdi Bijoygi nupi oiribi Komalasi yamna ingtapi nupi amani aduga mamangda matay manaw anigi maraktasu thoidokpa khana sainaba nungainadaba amata laikhide amadi Bijoy asi mahagna tawriba thabak asina maram oiraga lam lapna lapna hek chathokpa asina hanagi matawgum chatliba oiramgani haiduna mayamba asinadi khanjaki Asumna Kumarna Manaw Nupa Bijoygi yumda laklamba numit mapanni sukraba matung July gi tang taraga mapanda Kumarna amuk hana call tawki Madudasu Manaw Nupa gi number adu off laiki amadi Manaw Nupi gi number da call tawdasu off lairami Masidagi Kumar khara chingnaba pokladuna Manaw Nipa gi yum asida thuna laklami adubu mahangna Manaw Nipa gi mayum yorokpa matamdadi Hena chingnaba mongda Bijoygi yum adudi thong londuna leirami Komal su mafam aduda leiramde amadi makhoi anigi amata pokchaba machanupa Beki Chauhandi mahaki mahimasing tamnanabagidamakta boarding da thamlami Masidagi Kumarna yumthangnabada leiba miyoi singda hangba matamda Bijoydi ngasidagi matam kharagi mamangdagi ukhidre hairami aduga Komaldi leiba adum ui haiduna Pongdok lami Asumna Kumarna Manaw Nupa Bijoy amadi Komal ki khongul lirami adubu makhoi anigi matangda mari makhong amata khangbangam khide Masidagi July gi tang kunda Nala Sopara Police Station da Kumarna Manaw Nupa amadi Manaw Nupi mangkiba sigi matangda complaint ama report tawrami Police nasu thawdo asigi matangda thejinba haurakhi July gi tang kunga mathoida Kumarna laikai adugi miyoi kharaga lonena Bijoygi yum manungda changlak maduda Bijoygi yum adugi kasil amada anoba tiles khara nauna naplamba adu thengnaki masidagi chingnaraduna tiles adu ahanbada phaktoklaba matungda mafam adubu fit anigi mayada tawthaba horaklami maduda mafam adudagi yamna namthiba manam khara phawgalaklami amadi mafam aduda leiriba miyoi sing adu manam aduna yum adugi manungda leiba ngamlamde masidagi Kumarna police da paw pikhi madugi matungda police singsu mafam aduda laktuna yengsinki loinana mafam adubu makhatana phit marige makhai luna tawtharaba matungda miyoi bagi patta pumtaraba sadong sing phangbangamki madugi matung police na forensic science ki team sing kauki amadi Thogdok thokphamda makhoisu yaurakhi masigi matungda fangliba haksang adu ningthijana yengsilami Kumarna su fangliba haksang adu mahaki Manaw Nupa Bijoyni haiba confirm tawki adubu mataw karamna Manaw Nupa gi haksang asi mafam asida phumduna thamlamlibano haibasini Manaw Nupa gi oiriba phibam aduda Kumardi yamna nungaitaba haibadu oiki masigi matungda Manaw Nupa gi Pathapumtaraba haksang adu postmortem taunanabagidamak puki postmortem gi report ta Bijoy asi khauri lakhatuna hatkibani haiba confirm tawki aduga mihat asisu numit taraga mangani gi mamangda satharambani haiduna su confirm taki masigi matung Nala Sapora police na missing report asi mother case oina onthokduna thawdok asigi matangda thejinki Masida ngakliba amana Bijoygi loinabi Komalna hauzik phawba thiba khangdaba asini Komal asi hauzik hinglibra siribra haiba asi khangbangam kide police nasu Komalgi khongulbu lerakhi masida clue amakhak phangki madudi makhoina leiriba khongang asidagi masagi chahi kunta suriba monusu Komal na mangkiba numittagi hauzik phawba mayumda hanjilakte haibasi khanglami loinana Monu amadi Komal yamna close oine haiba sisu laikai adugi miyamna phongdoraki fangliba clue asidagi police na Bijoygi misi asi Komal amadi Monu da chingnaba poki masigi matungda police na Monugi mobile location da trace tawraba matung July gi tang kungani thogi numidangda Pune police na Komal amadi Monu bu Pune gi hadap sarda leiba hotel amadagi phaki Masigi matung makhoi anibu Nala Sapora police station da sinaraki makhoi anibu akanba mongda wahung pahung chathaki masidagi police na khangbangam kiba asi Monu amadi Komal makhoi anigi marakta leinariba Aronba mari asi khanglakpadagi
Monubu magi mayumda amuk hanna laktanaba Bijoy Chauhanna hairami amadi Komal dasu makhatana pau paunaba yaroi haiduna athingba pirami. Adubu Komal na mangonda sirakliba wafam adu yaramde makhoi ani mari leinade haiduna hairami. Masigi matung tarakpada Monu amadi Komal makhoi anina plan tauraba matungda July gi tang nipan asida Mapuroibagi sak sarukta pangthanaba hidak haptuna pizarami. Chak toklaba matung Mapuroiba asi famungda sangduna nungaina hipki. Ngasai Komalna chak chaba matamda hapkiba pangthanaba hidak aduna maram oiraga Bijoy asi bakumna taki. Madugi matung tarakpada Komalna phone tauraga Monubu kauki. Monusu yoroktuna makhoi ani changlaba matungda Bijoybu famungda khauri lagatuna hatkibani. Masigi matung tarakpada makhoi anina Bijoygi thawai yaugdraba haksang adubu manghannaba amadi Bijoygi haksang asibu phangdanaba plan torba matungda yum adugi ka amada thariba talsi saruk adu khara thugairaba matungda fit marimuk luna tauraga Bijoygi thawai yaugdraba haksang adu phumjin khirami. Masigi matungda Monuna anauba tansna mafam adubu amuk napsilami. Adubu makhoi anina nauna nabliba tiles adudi hanagi tiles aduga machu adu yamna khetnarami. Masina maram oiraga Bijoygi mayambana mafam adu chingnakhiba oirami. Mapuroibabu masagi mayumda phumjinduna thamkraba matung Komalsu mafam aduda leibada mahak yamna nungairamde. Masigi matakta imung manunggi miyoisingna Bijoygi maramda hangba matamda mahak khumpham leraktabadagi Monuga loinana makhoi asi atopa mafam amada leirurasi haiduna makhoigi areiba sanalukpa paisasing puduna chelakhibani haina phongdokli. Amaromda makhoi anina chelakliba mafam asi makhoigi khungang adudagi kilometer saniga humdramuki arapa mafamni. Asumna Pulisna Komal amadi Monubu pharaba matungda mari lenaba court putoklaba matung July gi tang kunthra phauba police custody remand lauki amadi mihad asigi maralsu makhoi anina yazaki. Amaromda Bijoy Chauhangi imung manungi maikeidagidi makhoi anibu sibagi charak pigedabani haiduna khongjang changsilli. Crime gi wari singasi tahanjaba matamda soikiba lankiba wahi wata da taba nungai kidaba yauragasu tabiriba singna ngakpinaba nolukchari. Mathangda anoba case ama amuk puduna lakchage tabiriba singbu khurumjari.